Bethany Diaspora Church ki nung sizrabai chilinao marup mapangsing Prabhu Jisu Krista ki mingda mayambo nung sibigi salam pizari ngasi March ki tangkun nitoy 2026 Ishor ki thauzan mapana mahag ki pabawa pao tamin na bagi matamasi Ishor na pinabire masigi damakta amuk hanay Ishor butagat minasi Ngasi ako'y gi-text si James ki chapter 4 verses 11 and 12. James ki chapter 4 verses 11 and 12. Text si ay Manipuri ki Bible da pathok sage mayam tamin na si. Ichinin sa Nakhoi amana amagi mathakta thina ngangnaganu mahakki machin manawbu thina haiba amasung mahakki machin manawbu wayen ba mahak aduna wayen ya thangbu thina haibani amasung wayen ya thangbu wayen bani mahakna wayen ya thangbu wayen labadi nahakna wayen ya thangbu inbanati adubu wayen ya thang wayen mapuni kanbiba amasung manghanba ngamba wayen yathang piba mapu amalay atopa mibu wayen ba nahak kanano ngasigi maru oina aikoina nainagadabasi Nakhoi amana amagi mathakta thina ngangnaganu haiba asigi matangdani ichil announcing problems haibasi mathanda lepte mathanda laite problem khuding magasi amaga mari loina lainai loina samnai problems kara masida aikoina uba James na highlight tauba adudi judging others amana amabu wayen ba aduga amana amagi mathakta thina haina ba hairi basing asi Apostle James na masida highlight tawe masigi problem asi ekhoi ni yengba kanda toina laigan ba aduga masi James na amu hanna ngasi gi text asida address tawbani amana amagi mathakta thina haina ba haibasi aikoina yengba kanda James na directly yamna mayek sengna masi address tawi verse 11a part to da aikoina ubani aduga loina na Apostle James na masida ngangliba hairiba wahai asi imperative word oina laye masi apostolic command oina yamna akanba wahai amani haibasi aikoina munna yengba kanda uba phangbani maram aduna masigi ichin inaw oiriba aikoi thajaba singi marakta amana amagi mathakta thina hainaba haibase masi khudakta lepkadabani haibagi pot adu aikoina uba phangi masi sengna aikoine khangadabadudi karino haiba kanda masi pautak nate masi advice adu nate masi direct Apostle James na phongdokpa wahai khudakta lepkadaba adugumba thabak aduni ichili nausing akhoi gi singlup ki marakta yengba kanda su asigumba amana amagi mathakta thina haiba asi practice tawi ngasi su akhoi na uri matam aduda su masi thajaba singi marakta laitaba nate amana amagi maramda thina haiba aduga
madu taba matamda amana amuka chap manabagi maongda khumbiba. Amana aigi maramda kanagumba amana aigi maramda thina haiba matamda ainasu aigi maramda thina haiba mi adugi maramda amuka thina haiba. Masigumbase loiba naidaba mathang chathaba chauraba problem amani. Maram aduna aikoina masi munna yengba kanda apostle oiba bakon satpa amana animak side animak nakan animak aduda kudakta lepna naba piba adugumba pautak aduni. Karigumba masi leptaba taragadi amana amagi maramda thina haiba or amagi mathakta thina ngangba haiba se masi thuna leptrabadi masida lakadaba akaiba mayam ase kari lay haiba kanda verse 11 aduda ikoina mathang da ikoi uba phangbani. Ayamu hanna pathok sage ichininaw sa nakhoi amana amagi mathakta thina hainaganu mahakki machin manawbu thina haiba amasung mahakki machin manawbu wayenba mahak aduna wayen yathangbu thina haibani amasung wayen yathangbu wayen bani nahakna wayen yathangbu wayelabadi nahakna wayen yathangbu inbanate adubu wayen mapuni hai. He who speaks evil mi amagi maramda phattaba ngangba mi ado mana kari tawgani haiba kanda kudakta adugumba phattaba ngangba thabak asi lepkadabani. Evil must always be avoided at all times. Aikoi thajaba singi marakta phattaba ngangba haibase achumba nate ishona yaba nate adu oiba tarabadi aikoi khudakta lepa haibase yamna mathau tai. There is no excuse for speaking evil. Phattaba wahai ngangba asigi excuse leite haibasi aikoi ningsinggadabani. Aikoi na phattaba kanagumba bagi mathakta hairabadi aikoi na aikoi gi ichininaw oiriba mahak adu wayen bani. Masigi context ta yengba kanda machimanaw oiriba mi ama gi mathakta wayen ba piba adu utpani. Aduna masigi thabak ase condemn tawi masi tawroidabani haiba wahai aduni. Aikoi gi Prabhu Jisu Kristana piramba warning adu aikoi ningsingba yai. Matthew chapter 7 gi verse 1 to 5 ase aikoi na parabadi masida yamna mayek sengna Prabhu Jisu Kristana takpi khrabani. Mayek sengnanabagi damakta hena aikoi na khangba yananaba ai pathok sage Matthew gi chapter 7 verses 1 dagi 5 phawba page nakhoi bu wayen danaba wayel luganu maramdi nakhoi na wayel luba adugumna nakhoi bu wayen gani aduga nakhoi na oluriba chang adumakna nakhoi busu amuk hanna olagani. Nahakki namitta leiba khangjel adu udraga nahakki nachin nanawgi mitta leiba singkup adu karigi yenglibano nahakna nachin nanawda karamna aina nahakki mitta leiba singkup adu lokthokpige haigadawribano aduga yengu nahak nasamakki mitta khangyel lei apha sasinaba ahanbada nasamakki mitta leiba khangyel adu lokthokho aduga nachin nanawgi mitta leiba singkup adu
ꯂꯧꯊꯣꯛꯅꯕ ꯅꯍꯥꯛꯅ ꯁꯦꯡꯅ ꯎꯕ ꯉꯝꯒꯅꯤ ꯍꯥꯏꯌꯦ ꯃꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯛꯄꯤꯕ ꯋꯥꯍꯩꯅꯤ if a person judges kanagumba amana migi maramda wayenba matamda he must be prepared to be judged by others ma su soidanamak atopa mising aduna wayelakani haibase masamakna khanggadabani madugidamakta sem safam thoi aduga prabhu jesu na takpibagi matung inadi asigumba ichinanaw oidiba mi amada aikoina wayenba matamda masi aikoi aphas hasinaba mising adugi mingchat adu aikoi da laigani aikoi ishona achumbani haina lobide aduna masi aikoi phajana munna khanba matamda wayen yathang asi aikoi na lana sijinaba ama oina prabhu jisu kristana su takpi masida james na su aikoi da yamna mayek sengna uhalli by judging others atopa singda aikoi na wayen ba matamda aikoi na wayen yathang adu lana sijinabani aduga wayen yathang adu su aikoi na wayen bani aduga the law is misused to criticize and condemn others wayen yathang adu aikoi na lauraga mi bu aikoi na kari haigani condemn tauba haithiba phattabada haiba adugumba aduda aikoina wayen yathang adu ishorgi wayen yathang adu aikoina lana sijinaba oi aduna ishorna masidagi aikoina kauribadi karino haiba kanda to be a doer of the word ishorgi wahai adubu thabakta tauba thabakta pangthokpa adu oyu haibasini amaga wayen naba aduga mi amagi mathakta phattaba ngangba haiba adugi damakta nate haibasi ichilinaw sing aikoina ningsinggadabani we have one lawgiver aikoida masigi wayen yathang piba amakhak lay atopa laite madugi wayen yathang piriba mahak aduna kanbiba ngami manghan besu ngami aduna aikoi mi amagi mathakta wayen ba asi aikoi tawgadaba ithau nate aikoi gi itik sunate masi tawbagi pangal aikoi kanana pi aikoi kana oidibage haibasi James chapter 4 gi verse 12 asida takpi bani God is the lawgiver ishor mahak khaktani masigi wayen yathang pibiriba ase he is the one who gives the law yamna mayek senge he commands all to obey his word aduga aikoi loina makna mahakna piriba yathang sing adu amata chithadana inba ngakpa haibasi aikoina tawgadabani madu mahakki pautakni mahakna piriba yathangni he does not give us the liberty to misuse his law aikoina magi wayen yathang sing adu lana sijinna bagidamakta adugumba liberty adu aikoida pide ningsinggadaba amadi karino haibakanda God is able to save ishona kanbangami to save those who hear him mabu taba mana ngangliba wahai sing magi yathang sing adubu taba mi sing adu mahakna kanbigani aduga taba khakta natana illiba ngakliba mi sing adu mahakna kanbigani ani subada ishorna manghan basungami those who reject his word magi yathang sing asibu ngaktaba mi sing adu mahakna manghan bangami magi yathang sing adubu thausadaba yadaba mi sing adusu ishorna manghan bangami masi aikoi ningsinggadabani chilinaw sing who are we to judge and condemn others mi atopa singbu wayelaga condemn tawbagi aikoi kana oidibage haibasi masi ningsingsi
This is a danger that must be avoided. Masi aikoi yamna thuna aikoi na avoid tawgadabani. Masida gi lapthokadabani. Maramdi masina akaiba mayam ama aikoi gi punsida su thokhanggani. Aduga luriba amadi miyoiba aikoi se migi maramda aikoi na wa yam ngangningba migi mathakta aikoi na wayenba asi yamna pami. Adumakpu ishodagi masigi maramda yamna chawna aikoida warning ase pibi khrabani. If we continue to speak evils, we might be destroyed. Aikoina karigumba mi atopa singi mathakta phattaba haiba matamda natraga wayenba matamda aikoi ishona manghangani. Masi aikoi lepa darkar oye masi aikoi makha tana tauba matamda aikoi gi damakta amangba oigani. Masi ishor gi wahaini. Aduna ngasi aikoi na wakhal taugadaba adudi karino haiba kanda. We must give heed to this word from the Lord. Ishor na aikoi da piriba wahai ase masimun na tapam toi. Aduga we must cease to speak evil. Phattaba wahai ngangba haibasi aikoi tokpa darkar oi. We must seek the forgiveness of God. Ishorgi kokpiba adu ngakpiba adu aikoi nipam thoi. Aduga aikoi na kanagumba amagi mathakta lalamba matamda natraga laluba lairabadi madu aikoi thuna ishorda amasung aikoi na laluriba mi adugi mathakta forgiveness kokpiba asi aikoi nipam thoi. Aduga aikoi na tamgadaba adudi karino haiba kanda to love one another. Aikoi ichilinaw ni ishorgi machasing ni aikoi amaga nungsinaba adu maduni aikoi na tawgadaba se. Aduga to care for each other. Amaga mating pangnaba. Amaga kari haigani care tawnaba masiyam na mathau tai. Aroibada we must practice obedience. Aikoi ishorgi yathang inba haiba inba adu oinanaba aikoi hotnaba tai. Masi aikoi na practice tawba tai. The fear of the Lord. Ishorbu kiba haiba se aikoi na tawgadaba ithau aduni. Masi tawba matamda ishorgi bor aikoi phangani. Ishor na aikoi bu manghanbagi mahutta ishor na aikoi bu kanbigani. Ichilinaw sing aduna ngasi aikoi gi text asina Apostle James na takpiriba wahai ase mun na aikoi khansi. Aikoi karigumba matamda masi aikoi ningsingdraga amaga sumaina phattaba natraga mi amagi mathakta aikoi na wayenba asi tawba matamda ishorgi aningba apenbadu oide. Maduna aikoi gi irakta aikoi gi marakta hena nungsinadaba amaga yengthinaba khatna chainaba mayam su thokpa yai. Aduga maduna karisu afaba purakpa lairoi. Hena luribadi isagi punsida hena akaiba adusu aikoi thengnagani ishorgi asauba adusu aikoi gi ithakta thunglakani. Aduna ichilinaw sing khudingmak ase aikoi tokpa tai leppa tai ishorgi aningba karino aikoi khangba tai aikoi amaga nungsinaba tai amaga amagi awaba mating pangnaba mathau tai ishorgi haiba inba tai ishorbu kiba tai. Masina aikoi gi damakta khwaidagi afaba adu oigani yai phaba adu masina aikoi gi damakta oihalakani. Takraba mipum khudingmakki mathakta ishorna bor pinabiba oisinu ishor dang haktang patna haijasi. Wangthoi sengthoi raba sargada laiba ipa ishor nak puthagali ngasi na hakki wahai asina aikoi bu yamna mayek sengna takpire madudi aikoi amaga haithinaba amaga mathakta wayennaba amadi mi amagi mathakta phattaba ngangba haiba asi khudingmak ishor na hakki apenba nate apamba nate aduna aikoi masi tokpa tai masi leppa tai haibase
ngasi nahakki wahaidagi aikoibu khanghanbire thagatjabani pa Ishor nacha aikoibu kokpiu sengdokpiu amaga amaga haithinaba phattaba hainaba mahutta amaga amaga nungsi chanana leiminaba aduga aikoi amaga amaga awaba mateng pangnaba madu oina aikoi thabakta pangtokpa ngamnanaba panggal pibiyu nahakki yathang inba nahak pukiba nacha sing oihanbiyu aikoi gi punsida hena bor pinabiyu nahak na kanbigani aduga aikoi kudong thiba tagadaba mayam adudagi Ishor nahak na kanbigani haibasi aikoi gi thajabani khudingmaksi oiba yananaba nahak na achumba takpikraba si aikoi pangtokpa ngamnanabasu nahak na pangbiyu ichilinaw marup mapangsing ngasi nahakki wahai asibu takraba mipum khudingmakki mathakta mapal naidraba sarga gi bor adu nahak na pinabiyu ngak senbiyu aikoi gi darkar ba khudingmak nahak na matam chana pinabiyu khudingmak sigidamakta nahak puthagat sabaga loinana kanbiba mapu Prabhu Jisu Krista gi mingda nijabani amen.